Governor Gira Thompson Cree, Omission the Tonkiba Manipur State Transport Bus Takiba Manipur Hibadu Mutalo Hirakibi Matanga, Satakibi Inquiry Report Miam the Kangal Lohiba demand Toroduna, Nashinuntil Imagimeragi Imasina, Rasbona Thompson no protest of Cree. Kokomi student wing na PUCL report Satyabrata Haina Maitakre, Look Kayanos Indigenous Peoples Tribunal report Janning the Bafundurakli. People's Union for Civil Liberties PUCL na phong ba Indigenous Peoples Tribunal report yaning da phong doktuna tuan ba college summary school gi mahairoi singna khongjang sangsing ki baga loinana report ki copy mai thakri khongjang asigi sarugam oina Manipur College Tampasna Girls Higher Secondary School Ganpriya College ki mahairoi singna su PUCL gi report yaning da bagi kholaw lakhi Khongjang aduga mari lainana Manipur College Student Union ki General Secretary Yumnam Johnson haiki Manipur thoklibi irang asi Imphal dagi horaklaba matungda makhatan Suchampur amadi Kangpokpida kona horakhibani haiba PUCL gi report asi yumpham yaudabani Kokrijau phuruk ki miyoi singbu Imphal dagi tanthokibani amadi maitaina singi sarutagi mathanda Sen Thorakpani haina iriba PUCL gi report asi Koki separatist movement mateng pangba thawong ni hairo debigi maram leti asiguma yumpham yaudaba report asi Manipur gi miyam na yabang amloi athuba matamda PUCL na semjin sajinba report phongbagi damak miyam da lale haijagadabani governor na Luchingba lenga asina su PUCL gi mathakta matik sabe action lokhat kadabani haina mauna makhata na phongtoki Masing yamlaba mahiroi singna nakal namati gyoiba miyeng da yumpham oiraga phonglakpa PUCL gi report adubu yaning da phongdoktuna report ki copy mai thakhi loinana PUCL gi report yaning de sin koki narco terrorist ki khune ki report ni PUCL na Manipur miyam da lale haijagada bani haina tha iba placard kya su khlau ki kya lauki Amaramda Naurem Birhari College Kuntrak Pamda Sumahiroi Singna PUCL ki report yaning da phongdoktuna college ki gate mamana khongjang sangsinduna kholau kya laukri Kokomi student front ki miyeng khada college asigi mahiroi singna PUCL ki report yaning di PUCL ki report ko ki sinnar ko terrorist singi khune ki report ni athuba matamda PUCL na Manipur gi miyam da lale haijagada bani haina iba placard kya sijinaduna kholau kya lauki Afghanistan Richter scale da Taruk yauna yuwa habada mi satruka yankai shiri lisinga maga sangwa hena sukli Manipur da yuwa habana mi siali haibasi kaukthukna khibugum tawna khri Nongpok thangba Afghanistan ngasi ayuk Richter scale 6 yauna yuwa habagi thawdu ama thokhibada miyoi satruka yankai shiri masu miyoi lisinga maga sangwa hena asu apa nangle hena tuan mi media report chingna phongtokli National Center for Seismology NCS ki report amana hai Yuwa hakraba matungda magnitude 6.3 yauna epicenter manaknakpa mafung kayada aftershock oina lebak niki Taliban ki authority singna helicopter kaya marup thajindun ati akai maraktagi aso opan nanglaba miyoi sing hondoknaba thawrang tawkhre hanadagi hauna sel thungi phibam soksinduna leiraba Afghanistan da akanwa yuwa habagi thawdo ama thokibana maram oiraga laiba aduna leiriba miyamda asobo saithing ama piri capital city Kabul da Health officials singna haiki madudi hanakti ising isak thokpadagi miyamna awaba mayognaringi serakta akanba yuwa habagi thawdu ama thulakhibana maram oiraga khudong thiba nanglaba mafam singda rescue team kaya thajilaba su mi kanba amadi mateng pamagi thabakta sauna khurok thangle Health Ministry gi report amagi matung ina nongpok thangba Afghanistan gi Kunar province ta leiba khungang ahum mapung phana ama ada thukri rescue workers singna Pakistan gi Khyber Pakhtunkhwa province luanaba Afghanistan ki mafam singda yum gi ati akai maraktagi mi kanba masum mateng panggi thabuk sathari National Center for Seismology ki report matungina Afghanistan ki matamda hokiba ihing pung 12:49 International Standard Time dana nongai matung pung 12:49 tab yuwa hapi ki thawdo thokibani Lainungda kilometer sama ko humfu luthaba mafam digi horakhiba yuwa hapi ki thawdo adugi epicenter maran laiba mafam ayamba ka hena ama ata thokle hari social media platform X thadorakpa warolamada National Center for Seismology haki Afghanistan akan mamona yuwa hakhibaga lo iroinana Pakistan amadi awang thangba India na singba yumlo nari balaibak singi mafung kharasu saitheng pangki India ki capital city Delhi National Capital Region amadi atopa city kharada lairiba miyamna yuwa habagi inil phangki haina report torakpaga loinana mi pairaba mioi kyari mayum dagi senthoknaraki hairi
Afghanistan rescue operation chathaba loidribana ashiba migi masing hengalakpa yai haina panari amaromda malemgi oina yuwa haganba mafamsingi manung chaliba Manipur ni miyamna hiramasigi matangna siksin thorang lokhatpegi khudam uba phangdri kanaguma yum saba matamda ningthina khanghairaba architect amadi engineer sing tanaduna earthquake resistance oiba mongda yum sabigi muta mana thopo khudong sagani khanma mongda pangsara sajilai Manipur sari yum ayamba architect natragana engineer na singba ama phaw tanaba thauti yumbu na natragana mystery na asupa engineer oiraga makhona khudong sagadabadu yenglaga yum sabigi satnabi lei Manipur building bylaw leijaraga su implement taude yum sariba singa si building bylaw ngaklibra having thing yengsinre masina karigumba matamda akanba yo harakpada paktakna mi shirakadra habigi mi paibale Manipur hariba mafam su kwairigi tamthiba yo haba yaba mafam sing manungda ama oiribani haibesisu lenga amani miyamna ningsingadri Thadou Luchingba Hatpada matana ko komi amasum folks na condemn tarakli Thadou Literacy Society Assam gi chairman Nyakam Zomhau sa yengkhigamapan hatkibagi thawang adubo Federation of Civil Society Organization Folks Manipur amadi Coordinating Committee on Manipur Integrity ko komin akan mamong yaninda bakfungdurakli Folks ki Information and Public Relations Secretary Neris Mangana kuyek pi duna Thadorakpa Sirlamana hai Kanglo Masil Nungsi Sanana Hingminana Bamasum Thadou gi Saktam Amadi Literacy Squadhana Honaramba Nekam Zomhaubu Kulai Pai Bising the Minungsi out and Hatkibigi Tawanga to Kwaidigi Kan Mamonda Kandem Tawi Lakidrabig Imung Manung Maruma Pangamadi Thadou community in the Tiang Horiba Awab Tamoy Sheng Saru Yari Yanisu Sirolas in a Fondurakli Amaromda Kokomigi IPR Subcommittee ki convener Laikhuram Zen Tanukuyek Pidon Thadorakpa Sirlamana hai Thadou Literacy Society ki chairman Nyakam Zomhaubu Assam Karbi Anglong District Manungsana leiba Manja Khungangi Songhang Beng da leiba masamaki mayumda tamthina hatlambagi thawang adu kandem tawi India government na peace talk ki marumda kanglop amabu pelanana bu honabagi thawang yaningde peace agreement maru in suspension of operation bu aran mamong sisinaraga narco terrorist kankhatuna thambagi mong ama mayek sinubu phangi Manipur gi ingtamna hingba pamjaba mi khudimangna terrorism gi thawang asigi mayokta punna laminaba matam oide hanasu komi gi serol asina phongdorakli Nongthongba malem nganba laikhidabada pripakna awaba phongdorakli August Kunthrak ayuk pung taramathoge minini fukamapan tarakpada Indian Army ki Special Force amadi KNA BM sumakhoge satminariba khulai paibisingi apunba khutpuna high tech drone sisinaduna Manipurda People's Revolutionary Party of Kangleipak Pripak ki Lanmi Sanglup Red Army gi Nongthongba malem nganba allies thonglen na imaleba ki damak thawaina pontha pikhibada pripakna awaba phungdurakli Lona Thinkrabalup Asiki Department of Publicity and Propaganda gi Publicity Officer Mangal Kumana Kuyek Pi Duna Thadorak Sirlamana hai Kangleipak amadi Myanmar gi lona bangam khai paning da Kangleipak ki ningtam yawulup singi apun lanmi tiangol gi laiphamama da Indian Army KNAB amasuma khoi satminari besingi apun ba khutpu amana matik mayai lairaba khulai sing sejana duna akan mamong da landarak padigi maphamadu rapuna laiminaba Kangleipak ki ningtam yawulup amagi Nongway Pandana Soklaba Officer Amabu Red Army gi Marup Malem Nganbana Safagataba Mapamada Tangtoklam Laba Matunda Yeknabagi Nongway Maruna Pandana Mapam Adumakta Tawaina Ponta Piki Yeknabagi Akanma Landa Aduda Malem Nganbana Hauna Pana Madi Akiba Laitana Aso Apan Nang Laba Ningtam Yawoloi Kayabusu Mapam Sabat Taiduna Bohanaram Kihaina Sirolasina Makatana Fondorakli Sirolasina Makatana Hai Laikidraba Marup Malem Nganba Allies Thonglen Saikungatre Awang Wabagai Leba Laikidraba Nongthomam Siam Kishor Maite Yamadi Nongthoma Ongbi Nongalai Laimigi Masa Marigi Manunda Iton Tonba Masano Pani Ningthizana Thorang Toraga Kumza English Singaniga Kungo Humdigi Me Humdigi Koki Narco Terroristina Kanglai Kunagi Matra Satraki Batam Tiba Tawong Adudigi Kang Magamrakaduna Imaleva Kitama Katopa Magaloina Marup Malem Nganbana Lup Asid Yorki Red Army ki Yankagani Pan Super Military Basic Training Pangduna Lanmilotion Army number 2555814 Piki Laikidraba Marup Malem Nganba Mathauna Mapukning Sangba Matathongbu Singi Yathang Sen Injaba Ahalaman Singmu Nungna Satpa Masum Sinaba Thabakta Matampuna Makta Luki Yathang Lumna Lauduna Thaudang Yaramba Asang Maningtam Yolemani Magna Lairamba Red Army Unit ki Thabak Thoram Sing Pangthokpada Sok Thabalitana Party bu Manglom the Pukatnaba Mathau Pangthoki Marumni Athau Basina Ninganaba Laitana Kangleipak Ningtam Yawol Lantinga Sigidama Thawaina Ponta Pikivasi Pripa Amadi Masigi Lanmi Sanglop Red Army na Ningtam Yawol gi
awang thaki ikai khumna bu utpaga loinana imung manungna nanghori ba awabada thamoi sukna sharuk yari haini su sirul sina makhata na phongdorakli Thadou Luchingba Luchingba nekam zamhau ge asibak sang phangdri TCI na Thadou Luchingba singamadi imung manung security ki protection pibina ba haijakri Suspension of Operation Sugi Manung the Yauriba Kuki Revolutionary Army KRA gi militant ni singnaba singna haukiba August ki kuntrada Assam gi Karbi Anglong district ki manung sanna Manja Khulli Thadou Luchingba nekam zom house yengkai go humdoi phadun pukraba matung tamchin onairaba tungda hatokiba gi thaudoka mari lenana laikhidraba nekam zom hau gi asibak sang asi phabu phangba letri Thadou Community International TCI na Assam government amasum central government da Thadou community gi leaders sing amasum imunung singda security protection pibina bahaijakre loinana nekam zomhau gi mihadasi cold blooded amasum Thadou community singda kuki militants na sathaba culturals genocide ni haina TCI na phungturakli laikhidraba Thadou literacy society Assam gi chairman nekam zomhau si August 6 Thadou amasum maitai community singi marakta shanti gi wari sanana ba lakiba delegate taragatre ki manungda Thadou gi Luchingba mani ma asi mifamasi loiraduna Assam gi Karbi Anglong da leiba ma ki khul manja bank ta haukiba August ki kuntrada KRA gi cadre singnaba militant singna phaduna pukraba matung tamthina otnaiduna hatlaba matungda manak nakpa turel thadakibadigi haujung phabu thiba khangdri haina official source na phungdorakli Amaramna Karbi Anglong police na misi siga mari lenre investigation sa thaba matamda KRA gi members singnaba miyoi manga phagatun wahang pong sa thabawkhre masina sa thakibe investigation atuda aphaba maraktigi miyoi mana phungdorapagi matung ina laikhidraba nekam jemhawasi ot naidun halaba matung Karbi Anglong gi manung sana leiba manja police station gi jamuna turel haina khangnaba turel asida langthakibani adubo nongka na subadagi turel gi imai su wangkhatpana maram oiraga hauju phaw nekam jomhau gi asibak sang si phangamdri Karbi Anglong police ki makok thongbu officials na makha taradun hai laikhidraba nekam jomhau gi asibak sang si thiba phangnabagi dama isteradura leiba National Disaster Response Forces NDRF amadi State Disaster Response Forces SDRF amadi civil police yauna hariba turel asi thiba gi thabak kana sathari amaramna nekam jomhau si karigi dama kanano halibano haibigi sapsabadi khangmangamdri hari Makha taba police ki investigation laikhidraba nekam jomhau gi imu manung singna police ta phungdorapagi matung inadi laikhidraba jomhau si KRA amasum United Cookie Gum Defense Army UKDA gi apunba khulai pai militants in August kuntrada jomhau gi yumla sanglalaga phu sairaba matung phadana pukibani thaudo asibu thadou NP Manipurna militants singna civilian taba jaga singda karam tawna security forces singna changanduna miyoi minai sa thakiban sa thankibano thawong asi national security de singna bani hari thawong sing asi akan mamong ni yaning da bu utuna hauji government of India ga khulai pai bu ki militants singa tawnari bu su asi afokadabani masi lakthoktaba taraga Assam su Manipur da su de leribu ki militants singna khulai paiduna misam praja singda ot panai bi thaba asi kan khalak terrorist organization gumna satharipo operation singasi athubada muthat pasungani haina Thadou NP Manipur na phungdorakli PM Narendra Modi saliba thasita Manipur lakani haibigi official confirmation laitri official ruling government asina political mileage labu yanabagi damak social media amadi newspaper singda haukiba numi kharanista Prime Minister Narendra Modi na Assam amasum Mizoram khongsata thasigi taraga nithoi amasum taraga mari da lakaduriba sida Manipur yorakani haina sandoklibu wafam asi hauju phawbi goina center digi official oina confirmation pirakpa leiti haina Manipur gi official singna phongdorakli Manipur thak pungani pan hena irang thoktuna leiringai serasida Manipur gi praja sina khamthena wanaringai tuan political parties singa mani civil society organization singna PM Modi na Manipur laktun irang asi lusinana bahaijaduna lakiba sida PM Modi ma samana karisu nasungdaba makai mapalam na koiduna leiriba madi haujiksu China amasub Japan khungsata PM Modi leiribani social media amadi news section khrana yumlo nariba Mizoram state saba loiraba bairabi Sairang railway line CPM Modi masala tuna thasiki tarani thuri sangaragani habigi confirmation asida babna sajinduna PM Modi khongsida sida punsinduna Manipur laktuna irang sugolaba Imphal amasum Chusampur satuna IDP amadi stakeholders sing unagani haina media sing phongdokli
अदुबो मीडिया सिंह फोंदोक्लिबा प्राइम मिनिस्टर लाक्पिगी इन्फॉर्मेशन असी हौजिक फावबी होइना ऑफिशियल होइद्रि सेंटर हाइबदी पीएमओ ऑफिस तकी ngasi फावबद स्टेट गवर्नमेंट ऑफिशियल ओइना मंगजुनना पाव पिरकप लेत्रि हाइना सीनियर ऑफिशियल सिंह फोंदोरक्लि मसिगी मथक्ता मणिपुर दकी अमखक्त ngairab राज्य सभा की बीजेपी की एमपी लक्ष्मी सनाजाव फावबना ngana पांगथोकिबा थोरम अमदा मीडिया सिंह हंगिबो हंगी पखुम पिरदुना पीएमओ दी इंफाल लाकन हाइबगी कंफर्मेशन लेत्रि अदुबो सोशल मीडिया अमदी सेक्शन ऑफ मीडिया खरदा प्राइम मिनिस्टर मणिपुर लाकन हेन फोंदोक्लिबसी महक मसामक अंगप फावि हेना पखुम पिखिबा लेख्रेनसु पाउसदा मखाताना पल्ली स्पीकर सत्याब्रता मणिपुर की गवर्नर अजय कुमार बलागा ngasi उनख्रि हारि मणिपुर प्राइम मिनिस्टर नरेंद्र मोदी लाकनी हारिबगी मंगजौनना मणिपुर की स्पीकर सत्याब्रता गवर्नर अजय कुमार बलागा उनख्रि हारि प्राइम मिनिस्टर नरेंद्र मोदी असी सेप्टेम्बर की सेकेंड वीक लाकनी हाइबा थाजनदुन स्टेट असिदा लैरिबनि अदुगा हारिबा मीटिंग असिदा मणिपुर अनब गवर्नमेंट अमा पॉपुलर गवर्नमेंट अमा थमनबा सेमननबगीदमद खन्नरमगद्रा हाइबा वाफम थाजने वरिबा पावमन मखाताना पले दु सबसाबा पावदसिमकी ओइना खंगमंगमद्रि हेना पावमन मखातारि राइफलमैन हाटपद चेनब मतै मनाव फारि हौखिबा अगस्त 28 की नुथुल पुंग अहुमलम ताबा मतम संदिल की वुमेन मार्केट सुखंगबसिंगना सेकेंड एमआर की राइफलमैन संदिल की सोलन विलेज की एएस रिजॉइस सै 28 अपोकपा एएस माराहा तांखुलबु तमथीना फारगा हतोलंबगी थौदोग चेनब मतै मनाव ngasi संदिल पुलिस न फारे हारि पुलिस की पाउसना हारिबन फारब मियने दुदि तेन शुभम प्रेम कुमार एलाइस रवि सै 30 मरी अमसुमा की लोइनबी येंखोम निंगोल तेन शुभम ओंबी इसन तोंबी सै 23 कहि इम्फाल ईस्ट डिस्ट्रिक्ट की पोरमपाट पुलिस स्टेशन की मनुंग सन लेबा नहारुप मखा पातगिनी हारि ngasi युक सकपी कोरंग पुलिस स्टेशन की मनुंग सनबा हुसोफे अनाल खुनौ एरिया की संदेल पुलिस की अखनब टीम अमन फगत पंगखिबनि म्याद असिगी मतान लैखिद्रब राइफलमैन असिगी इमुंग मनुंगी मैकेदिगी कंप्लेन फाइल अम तौरकपदिगी संदेल पुलिस ना एफआईआर अम लखुतुना मिहाद असिगा मरी लेना इन्वेस्टिगेशन चथरखिबनि हारि आरामबाई टिंगोल मरी अमत लेनदी हौकिबा अगस्त 30 मणिपुर पुलिस ना आरामबाई टिंगोल की मेंबर नि हाइना खुलाई कोनना फारे हारिबा लाइस्रम तोंदोनबा अमसुम तौरांगबम अमरजित हारिबा मी एनी असिना तौरमलिब थबक थोरम सिंग असिदा आरामबाई टिंगोल की हिरम अमतगा मरी लेनदी हाइना आरामबाई टिंगोल सीएसक्यू की कंट्रोल रूम ऑपरेटर लाइस्रम रोबासना थदुरक सियोल अदुना हारि सियोल अदुना मखाताना हारिबना आरामबाई टिंगोल की ओइनदी हानदी की होना इना लाइनिंग अमसुम सोशल एक्टिविटी की थबक थोरम नतना इलीगल एक्टिविटी यौरम तारबदी मधुर थोलक अफबतगी दायित्व मसा मसाना पूजगदबनि हाइना हानदगी हौना हाइदुना लाक्लिबनि हाइरि त्यादन असुमना म्यामना थमजरमगे दुगा हौजिक कोइनदी म्याम पाउस मतासे लुसिनजरगे मस मखातबा नौबा अपडेट म्याम पुना ngamiनसि